Nelson amasung Elvin Mandelagi macha ahum lerame. Masanupa ani nupi ama. Thembi Magato nupani Pumalana nupini. Sok lising amaga samapan yangkhay hogalakpada masanupa sing adu Orlando Primary School da karame. Nongma sahi taruk suraba masanupa Magato ga loinana Oliver Tambugi nupi Adelaide Sukudu gari tongminnaduna thokminnarame. Gari sum thorokpada sagol gari amagi manak tamna changsilame. Sagol na gari singbadu masanupa Magato yengninglamme loinana mana angang oiringai matamda khunggang len kiba punsi amasung mafamduda leramba lamnaki sa useki matangda sugaina talame. Ukil lama oibagi gun suna chelaba Nelson Mandela sok lising amaga samapan yangkhaida Oliver Tambuga paduna tonganba phama malingkhatki. Johannesburg ki Magistrate Court ka naknana leiba Bharat macha amakhaki yumgi ani shuba matholdani. Hairiba building asida nattanadi African singna yum waiba ngamlamde. Pitrai konpak amada Mandela amasung Tambu haina iraga thetpadu ubada Thembu sagai gi miyamna harau mathoi kana lauki. Aikhoi gi iramgi ukil sing ain amasung rajniti gi lamda Mandela amasung Tambu makoi anisi amana amagi awat pamen khat pangamba chap manaraba lambani. Mandela punsibu harau tayamna amadi hingbagi mahau tangningduna thumhatlaba misakne. Amaromda Tambu punsigi artha amasung pandamgi damak manung hakchinna khanba achum arangi bisar nainaba pama misakne. Tongan ba gun chenba ngakni hainingai leitana. Anidu punsilagadi mapung pharaba saktamni punsigi. Makoi animak chumdaba sajat ki mayokta asauba yaningdaba utpada kanabu sukide. Kariguma matamdadi Mandela na hena yaningdaba utpa aningba pumnamak akhakpa leitana dong haidokpa ngami. Khara hantaba court singda case lepada magistrate amasung police ka hakthengna ungkhatnaba yawki. Matam chuppada asawbagi saklon lauraga ngak leibadi nate. Phagi jugai tawduna nokningba wahi kaya sungangduna miyam wa nokhanba sungami. Kristapta lising amaga chamapan yangkhay humdoigi Junda Mandela gi mathakta thamlamba athingba hukum lauthokle. Mahak amasung sislu Sofia Sahardagi Dandina miyam lauthokpagi thausilbu yaningdaba utuna Father Huddlestonna achouba cinema hall amada meeting thorang tawbadu yawki. Group areas eki makhada kuchu muba lising yangkhay nipalmuk masagi lamda ningtamna leijabadu mayum makai thadokhanki. Asumna tanthokpagi thorangsi karidagi thorakhibano haibadu yumlonnabada leiriba angouba singna lam khopchinba pamlakpadagini. Yamna ingna sellang liba meeting adu thugainaba stand gun amasung rifle paiba police singna dhamka tawki. Sislu amasung Mandela na saugat laba miyamdu ingthana leinaba appeal tawki. Amaromda Father Huddleston na police ke mari yenaduna leiri. Warning khara tawbadi yai adu nattaduna hekta sangsilaktuna akaiba pibadi miyot minaigi amasung supnam sasangi akiba phanglaba sor kamsenbane haina pendana phongdokhi. Sofia Town asibaga pangkhak oiki. Dandina mayum makai thadokhankraba kha African singna hainingai leitana awaba nangki. Amasung mang takhallaba mafamduda angouba singi leifam sagatki. Kristapta lising amaga chamapan yangkhay humdoi September thada Mandela gi mathakta athingba hukum amuk hanna thamkre. Handakti Nelson Mandela meeting na chingba yawba yahandaba amadi Johannesburg ta chahi ani chathoktana leinanaba athingba pibata natana ANC amadi atai mari leinaba sabha kaya dagisu resign tawnaba khanghalakhi. Karigumba maral amata pidana hekta taksilakpani. Transvaal da pangthokpa ANC gi chahi gi mifam yawba yahankhide. Adum moinamak upay ama tawduna Transvaal executive ta magi presidential address thaba ngamki. Magi paujelda Zat kusu khaibage mayokta changsilakliba andolon namthanaba minungsi yaudaba sarkar gi sajat singbo nenda tawki. Miyam gi oiba meeting pangthokpada aruba phibam laklabanina Congress ki organizers singnasu anauba saklon ama lauba taaki. ख्वाइदगी नेम बथाक्ता ऑर्गेनाइजेशन सागतपगी थौरांग पाइखतकी लंबी की मची मचीदा
yumthong khudingda bus amadi call karkhana da changduna tumin unaduna membership khomgatpagi thabak haunanaba appeal tawki mahakna lon na pau piba miyambu saugat hananaba sinba kangbuda section wahai piki pauzel dugi aroiba sarukta Nelson Mandela na haiki kha Africa da atai prithvi gi mafam da tawbagum lalho ama haunabagi chap chaba matam ama lakle masi miyam gi pukning da chap yung khraba aningba amasung apamba miot minai gi yolheng matam pumnamaki oina thadattuna manghankhiba haiba apamba du thungnanabane nakhoina hena tarabaduni Nehru na haiki freedom phangnabagi lambida araiba leite athingba thamlingai chahi kayamuk aduda Nelson Mandela gi maruoiba thabak singdi rajniti gi oiba sefong liberation amasung sahitya gi oiba sefong fighting tokta lisang sitna article kayamuk hapnaba hotnaba sini mahakya article singda numit khuding thok liba thodok singda miyam gi mikupna hum singna leinaba wafam amasung Africa miyam gi arthaniti pibam sokselakpa leinaba yum leisilaktaba setna sanaba firol marang kaidaba amasung haksel gi pibam phaselaktaba loinana tabak sunabagi khudong saba leitriba awaba taraba hingnabagi damak thengnariba samasya singdu panduna iki sinmi singi adhikar manghanba African singi imung manung tokai tahanduna awaba nanghannaba ain sakti lana sizinaduna sinmi singbu thabak subham koloni de leihanba amasung ahongba labor phangnanaba hotnabada miot minai asina singba sarkar gi thauselbu yaningdabu utpa serol kaya sefong singda phongdokki khoidou sikpa thausil Bantustan amasung Bantu Education haiba ama Dr. Bharwat Native Affairs Mantri na hudokki Bantustan haibadi homeland gi chanabi niyom makhada African million mangabu apikpa amasung amotpa khungang chani humpuda lehangadabani leiriba lamsing adudasu makhoigi akaknaba adhikar pirame Bantu Education gi makhada African masa sing asi European sing dagi hanthana leibani amasung makhoigi minaini haibagi tambinaba education mawongne African masa singbu mahi masing tambibagi thaudang pumnamak missionary sing dagi ngamna lauthokre laisang amadi missionary pumnamaksu tanthok-lagani haina lauthokki mahi masing tambibagi lamda sading tawbagi namonasu misang mikhai naibagi mawongni angauba satra khuding pound 94 Asian amasung kuchu muba satra amada pound 18 aduga African khudingda pound 9 tamak pirame ayetpa amasung yaningdaba kaya utlabasu dandina chanahanki ANC na satragi mama mapa singda school da masa sing amatta thadanaba appeal tawki adubu aruba wafamde karamba thaurangna mahut singadoribano makhoina khangi madudi Bantu Education na masa singi pukning amasung thauna sontahangani adum oinamak masa singna lairik tamdana lambida ingau ngauna chen chongduna leibasu pamde masigi paukhum oina Nelson Mandela Community School gi wafam ama puthokki karigumba oithokpa ngamdragana yumthong khuding mahi tampham sang onthoktuna angang singbu education piki masigi damak ANC volunteer singna cultural club kaya lingkhatki adubu kuiba yakide anauba ain adugi makhada athingba muk piki ANC gi volunteer singna mahi masing tambagi thabak chatharakpadu maral leiba mi amada piba dandi amasung fine natraga jail da thamnabagi thaurang lokhatki yaningdabu utpa mioi singbu phaki thaurang kayasu phan marang kaidabadagi sitharakhi asumna Bantu Education University amasung college singda sandokki ANC gi machang oiba lusing basing makhal ani khaidoktuna ahanbada khwaidagi makok thongbasing ani shubadana khara hanthabasing athingba hukum gi makhada ngakthi chaptuna thambagum sangstan gi thabak punamak chathaba ngamhankide ahum suba makhal gi member singna ANC gi lanjang makha chathanaba honaidi haibabu mapung phaba ngamkide Congress ki organization phan watpana summa sum sontharaki strike amadi yaningdabu utpa sabha jatrana chingba masing hantharaki chathok chasin yahandrabalu chingba singna ANC gi program kaya lona paikhatlabasu madu miyamda akanba ithil piba ngamkide pibam masi yamna nungnangna chikna yengba takhi Mandela miyam gi chingnaba akiba wakhaldu koknaba ganatantrik oiba sangstan sing jat
party dharma khenaba kauthok-tuna amatta oina punsinbagi tangai phadaba mikop ama lakle khanki Sangstan asigi tungi phibam kaidano haibagi luraba phibam ama mayoknaringai matam masida Professor Matthew Kauba visiting professor amana Cape Saharda ANC gi sahi gi mifamda jati gi oiba convention ama kaunaba prastab tauki adugomba convention aduna zat kusugi khenaba thamdana miyam gi mihut suna yawhanduna kha Africa gi tungi phibam khananaba freedom charter semnaba su appeal tauki makha taba khongjang oina lising amaga chamapan yankhai manga da ANC gi thorangda ahongba khara niyom amagi makha da purakkre संविधान की थबक कयामुक्ता अतोप संस्थान कयामुका खुसमनना चटमिन्नबा हौखि इंडियन कांग्रेस याउना साउथ अफ्रीका कांग्रेस ऑफ ट्रेड यूनियन कलर पीपल्स ऑर्गेनाइजेशन कांग्रेस ऑफ डेमोक्रेट्स की ओइबा कांग्रेस एलायंस हाइन खंगनबा अपुनबा संस्थान अमा सेमखि एलायंस अदुना लेबाक मियामदा सैरेंगी मवोंगदा अपील अमा चाइथोखि अपील असिबु सौगतुना क्लिप टाउनदा लेबा भारत मचा अमदी अफ्रीकान सिंगना ANC gi phiral paiduna thangjanumit jun gi tang kun manga lising amaga chamapan yankai manga da delegate lising ahum gi sabha jatra ama pangthokki aikoina hinglingai da ning tamba phanghalo ning tambagi andolon matam kuina hingsano asigumlaba slogan kaya laokhi saknai rabalu chingbasing athingba hukumna maram oiduna yaw yawdrabasu African samaj ki khwaidagi ikai kumnabu utpa upadhi chief lutuli Dr. Dadu amasung Father Huddleston da pinaba lauthokhi delegate singda freedom charter English soseto amasung joksa lon da pathoktuna tahankhi aikhoi kha Africa gi miyamna lauthokli desh asigi mipum khuding amasung prithvi sun tungna khangnanaba madudi kha Africa lam aduda leiriba miyam gini kuchu muba amadi angauba animakki मियामगी अपाम्बा अमदी अनिंगबदा युमफम ओइदबा सरकार अमतना शासन तौबगी दाबी तौबा अदु अचुम्बा ओइरोय फ्रीडम चार्टर अमसुंग मदुगी पांदम मथंग मथंग पाथोरकपा खुदिंग तिल्लिबा मियामना यानिंगबगा लोइनना हौना लाउखि नोंमाइजिंग नुमितकी नुंगथिलदा स्टेनगन अमसुंग राइफल पाइबा पुलिस कांगबु अमा तिल्लिबा मफमदा चंगसिलखि मखोइना थुंगलबगा delegate singna hogatuna makut thangatlaga congress pu ikai kumnabagi salami piki lusing basing amadi chairman na miyambu ingna tapna laina ba pautak piki miyamna leibak ning bai sei konjel amata oina sakhi police na miyam marakta wangang lambasing thiduna paki aduga phiral poster amasung notice na singba atai che sang pumna makpuki police ki kihanba khuring na chungba tawdana jati gi sei Nikosi Sikekel e Africa saklaga meeting mai pakna pangthokki tha ahum haukraba matungda nongma nongalamdaida kha Africa gi khwaidagi chawraba police ki landaba ama thokki khulai paiba police lising na misam praja yumda changduna nupa nupi chama na khujing oiduna phaki amasung miyam gi hauga mari lainaba che chang munki communism bu namthanaba amasung irang thohanba yaba mi punba thingnaba ain bu singnarakpa khuding phajenki sok lising amaga chamapan yankhai manga gi loiramdai dadi Nelson Mandela da thamlamba athingba hukum matam loiragadabani adubu sarkar gi aronba thabak tauba special branch na magi mathakta chahi manga amuk athingba ain chalairami minungsi yaudaba sajat asina Nelson Mandela gi rajniti gi oiba punsida asokpa ama piba tanatana magi mayum makai panbagi punsida su akaiba kaya nang hanki matam maduda magi nupi Elvin su natalda midwife tamba chatki angang sing kaya yamna chekshinna yengshinba ngamgadage haina nungnangba pokki adubu ngamba makai yengshinna ba honaki anauba prime minister JG Stradam nasu hanagi chanaramba police state sangthananaba chanaramba ain sing semdok semjin kaya tauki akan basairak piba yaba ain ngaktani ain sing asi chalaibada athingba piba mi khudingmak arapalamda thadoktuna naitom lehanba anauba hapsilakpadandi makhalamani masigi shu mathakta sok lising amaga chamapan yankhai taruk tagi African nupi khudingmak pass paiduna chatnanaba ain lauthokhi
ꯁꯣꯛ 1918 Orange Free State ꯇꯧꯈꯤꯕꯒꯨꯝ ꯅꯨꯄꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ꯫ ANCꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕꯅ ꯋꯨꯃꯦꯟ ꯂꯤꯒꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯏꯍꯧ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯁꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯪꯂꯦꯟꯗꯗ ꯄꯣꯛꯄ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯋꯥꯀꯔ ꯍꯦꯂꯦꯟ ꯖꯣꯁꯦꯐꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯤꯂꯤꯌꯟ ꯅꯣꯋꯤ ꯌꯥꯝꯅ ꯏꯆꯪ ꯊꯧꯕꯤ ꯂꯤꯒꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯗ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ, ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯁ ꯄꯥꯏꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯈꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯌꯨꯝ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯅ ꯂꯧꯏ꯫ ꯏꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯈ꯭ꯔꯒ ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨꯁꯨ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯕ ꯇꯥꯕ꯫ ꯅꯨꯄꯤ ꯂꯤꯁꯤꯡ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯂꯥꯛꯇꯨꯅ ꯇꯤꯟꯈꯤ꯫ ꯄ꯭ꯔꯣꯇꯦꯔꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ꯫ ꯂꯝꯕꯤꯗ ꯐꯣꯡꯅ ꯆꯠꯄ ꯊꯤꯡꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯃꯆꯤꯠ ꯆꯠꯅꯈꯤꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯇꯝꯈꯤ꯫ ꯀꯅꯥ ꯑꯃꯅ ANCꯒꯤ ꯕ꯭ꯂꯥꯎꯁ ꯂꯤꯠꯂꯤ, ꯀꯅꯥ ꯑꯃꯅ ꯁꯥꯔꯤ ꯃꯆꯥ ꯄꯣꯗꯨꯅ ꯅꯠꯇ꯭ꯔꯒ ꯄꯣꯂꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯋꯥꯀꯠꯆꯦ ꯆꯕꯨꯜ ꯄꯤꯁꯤꯜꯂꯨꯔꯒ ꯇꯨꯃꯤꯟ ꯑꯆꯧꯕ ꯕꯤꯜꯗꯤꯡꯒꯤ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯅꯩ꯫ ꯂꯤꯂꯤꯌꯟ ꯅꯣꯋꯤꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯂꯥꯟꯃꯤꯒꯤ ꯏꯁꯩ ꯁꯤꯡꯂꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯍꯧꯅ ꯈꯨꯝꯂꯛꯈꯤ꯫ ꯇꯨꯡꯗ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯅ ꯃꯌꯥꯝ ꯀꯥꯏꯅꯈꯤ꯫ ꯈꯪꯍꯧꯗꯦ ꯄꯨꯂꯤꯁꯅ ꯌꯨꯝꯊꯣꯡ ꯂꯤꯁꯤꯡꯗ ꯂꯥꯟꯗꯥꯕ ꯍꯧꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯟꯗꯣꯂꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯑꯌꯥꯝꯕ ꯐꯥꯒꯠꯈꯤ꯫ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯌꯥꯝꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯏꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯗꯤꯁꯦꯝꯕꯔ ꯇꯥꯡ 5, 1983ꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯣꯡ ꯅꯝꯕ ꯍꯧꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯁꯨ ꯃꯥꯒꯤ ꯑꯣꯔꯂꯦꯟꯗꯣꯗ ꯂꯩꯕ ꯌꯨꯝꯗꯒꯤ ꯍꯧꯗꯣꯛꯂꯒ ꯐꯥꯈꯤ꯫ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯩ ꯀꯌꯥꯃꯨꯛꯁꯨ ꯂꯩꯕꯥꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯈꯤ꯫ ꯆꯨꯝꯅ ꯐꯥꯖꯤꯟꯈꯤꯕꯇ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠꯀꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯕꯒꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤ ꯏꯟꯗꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯔꯥꯜ ꯂꯩꯕ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯥꯎꯕ ꯄꯤꯕ ꯌꯥꯕꯒꯤ ꯃꯔꯥꯜ ꯁꯤꯔꯒ ꯐꯥꯈꯤꯕꯅꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ, ꯁꯤꯁꯨꯂꯨ ꯑꯃꯁꯨꯡ ꯇꯝꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯑꯔꯤꯕ ꯖꯦꯜ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯃꯤꯂꯤꯇꯔꯤ ꯏꯌꯥꯔꯄ꯭ꯂꯦꯟꯅ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯅꯇꯥꯜꯗꯒꯤ ꯆꯤꯞ ꯂꯨꯇꯨꯂꯤ, ꯗꯣꯛꯇꯔ ꯅꯥꯌꯦꯀꯔ ꯑꯃꯁꯨꯡ ꯏꯁꯃꯥꯏꯜ ꯃꯤꯔꯤ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯃꯤꯊ꯭ꯌꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯀꯦꯞ ꯁꯍꯔꯗꯒꯤ ꯐꯥꯔꯛꯄ ꯀꯥꯡꯕꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯈꯤ꯫ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯃꯤ ꯄꯨꯟꯅ 153, ꯃꯔꯥꯜ ꯂꯩꯕ ꯃꯤ ꯐꯥꯔꯛꯈꯤꯕꯒꯤ ꯑꯌꯥꯝꯕꯅ ꯗ꯭ꯔꯥꯏꯚꯔ, ꯀꯦꯔꯥꯅꯤ, ꯐꯦꯛꯇꯔꯤꯒꯤ ꯁꯤꯟꯃꯤ, ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ, ꯑꯣꯖꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯅꯤ꯫ ꯑꯔꯤꯕ ꯀꯪꯒ꯭ꯔꯦꯁꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯦꯝꯁ ꯀꯂꯥꯇꯥ, ꯅꯤꯡꯇꯝ ꯏꯁꯩ ꯏꯕ, ꯐꯥꯖꯤꯟꯕꯗ ꯌꯥꯎꯈꯤ꯫ ꯇ꯭ꯔꯥꯟꯁꯚꯥꯜꯗ ꯐꯣꯡꯕ ꯅ꯭ꯌꯨ ꯑꯦꯖꯀꯤ ꯑꯦꯗꯤꯇꯔ ꯔꯨꯠ ꯐꯔꯁꯠ, ꯃꯄꯨꯔꯣꯏꯕ ꯖꯣ ꯁ꯭ꯅꯣꯚꯣ, ꯂꯤꯂꯤꯌꯟ ꯉꯦꯌꯤ, ꯍꯦꯂꯦꯟ ꯖꯣꯁꯦꯐꯅꯆꯤꯡꯕꯁꯨ ꯐꯥꯈꯤ꯫ ꯕꯟꯗꯤꯁꯤꯡ ꯑꯌꯥꯝꯕ ꯈꯥ ꯑꯐ꯭ꯔꯤꯀꯟ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯜ ꯃꯈꯥꯒꯤ ꯖꯥꯠ ꯁꯨꯔꯦ꯫ ꯑꯐ꯭ꯔꯤꯀꯟ 105, ꯑꯉꯧꯕ 12, ꯏꯟꯗꯤꯌꯟ 12 ꯑꯃꯁꯨꯡ ꯑꯇꯩ ꯀꯨꯆꯨ ꯃꯨꯕ 7 ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯌꯨꯔꯣꯄꯤꯌꯟ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯅꯠꯇꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯈꯤ꯫ ꯑꯊꯤꯡꯕ ꯑꯥꯏꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕꯁꯤꯡ ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯄꯨꯟꯅ ꯎꯅꯕ ꯉꯝꯂꯦ, ꯋꯥ ꯇꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ꯫ ꯑꯃꯔꯣꯝꯗ ꯐꯥꯖꯤꯟꯈ꯭ꯔꯕ ꯂꯤꯗꯔꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯕꯤꯁꯣꯞ ꯔꯤꯚꯔꯁꯅ ꯂꯨꯆꯤꯡꯗꯨꯅ ꯇ꯭ꯔꯤꯖꯟ ꯇ꯭ꯔꯥꯏꯜꯁ ꯗꯤꯐꯦꯟꯁ ꯐꯟ ꯈꯣꯝꯖꯤꯟꯕ ꯍꯧꯈꯤ꯫ ꯐꯟ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯑꯟꯇꯔꯖꯥꯇꯤꯒꯤ ꯑꯣꯏꯕ ꯁꯪꯁꯊꯥꯟꯁꯤꯡꯅ ꯃꯇꯦꯡ ꯄꯤꯔꯛꯈꯤ꯫ ꯂꯟꯗꯟꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯦꯛꯁꯟ ꯀꯧꯕ ꯁꯪꯁꯊꯥꯟ ꯑꯃꯅꯁꯨ ꯖꯣꯍꯥꯟ ꯀꯣꯂꯤꯟꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯐꯟ ꯈꯣꯝꯖꯤꯟꯈꯤ꯫ ꯃꯤꯌꯥꯝ ꯐꯥꯖꯤꯟꯈꯤꯕꯒꯤ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡꯗ ꯕꯤꯆꯥꯔ ꯇꯧꯕ ꯍꯧꯅꯕꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯁꯦꯝ ꯁꯥꯕ ꯆꯥꯡꯌꯦꯡ ꯑꯃ ꯍꯥꯡꯗꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ 19, 1953ꯗ ꯄꯥꯛ ꯁꯟꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯏꯁꯩ ꯁꯛꯂꯤ꯫ ꯕꯤꯆꯥꯔ ꯂꯣꯏꯁꯪ ꯑꯣꯏꯔꯤꯕ ꯃꯐꯝ ꯗ꯭ꯔꯤꯜ ꯍꯣꯜꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤꯌꯥꯝꯅ ꯕꯟꯗꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯁꯩꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯍꯣꯜ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯐꯥꯖꯤꯜꯂꯤꯕꯁꯤꯡ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯏꯌꯥꯟ ꯌꯥꯅꯈ꯭ꯔꯦ꯫
madu ubada policemen sing ingak ngakhi karamna control tawgani khanbada ngakchanakhi order 9 phamnaba hukum tawrakpada bandi chamaga yankhai taruk tu chaukrida pareng phamhankhi bandi singna pareng lengduna phambadu achauba mifam amada delegate mayam tinbaga pangkhak oikhi magistrate na wangang bahoramdaida microphone bera tawrakhi wahi amatta fawba taba ngamkhide mamai thangda court phambadu yaithokle haina lauthokhi miyamna hauna nokhi mathangi numitadi court room da ahongba thorang khara sinkhre bandi singdu wairna khajinba sarang amagi manungda lehale madu ubada saknairaba defense ukil singduna bandi singbu jungle dagi sa usek pharaga thambadawna sarang amagi manungda thambabu yaningdaba uttuna case lepkide sarangdu lauthoknaba thorang tawringaida drill hongi mapanda nongmai kapagi makhol tarakhi miyam tankhainaba nongmai kapsinbada mi kunithoi sathina sokhi mi pairaba miyamdu Johannesburg bishopna ingna leinanaba themjinki police ki in charge oiriba colonel adunadi yamna sauna magi mi singda chaikhi matam khara leiraga phajin kiba bondi singdu jaminda loina bak thadokre numit khuding Mandela magi marup mapang sing puduna drill hall amasung saharda hangat handa chatpataki state na pukhalakpa case ki masak sing adu urubada yamna nokningba praman chadaba ngak thengnakhi adu moinamak prosecutor na haiki madudi makoi jati gi ningtam andolonda saruk chauna yaba members sing ne haibadu praman ga loinana utkani youth league ki action program amasung Nelson Mandela gi aiba cherol sing maruiba documents sing ne haiki national liberation gi wangang ba khuding mak Marxist Leninist niti niyom sandoi haina su SARS tauki state sarkar na su utkani madudi freedom charter da palliba warol khuding mak communist state ama oinabagi maikaida sangsin nanaba ingit yawe masi lalho ama puraknaba sagat pada mateng oigani SARS singasi maram chadabani haina defense kambuna yakhide maramdi Congress alliance ki pandam sing taseng na charter da phongdokhrabani pandam sing adu case ta leiriba bondi chamaga yankhai taruk adu gi khak natte lebak asigi mi lising gi pidam sing yamna phongna yaningna phongdokpani asumna case ki maram tande mande chathabagi mawong ama lakpada maral siriba mioi singda khudong sadaba kayamuk thokhanki makhoi yumdagi yamna sangna lakpata ki loinana makhoi gi imung manung defense fund gi matengna hingnana ba honabasu awaba oiki Oliver Tambu amasung Mandela di yumda leiraga ngahak ki oina hana toramba thabak sing sathaba ngamki matam asi Alexandra saharda bas bara hingat pagi thabak suwa miyambu yamna saugat hanma matamni yaningdaba utuna tha mari chupna nupa nupi lising yankhaina khongna arapa thabak sufam tana chatkhi maduda sarkarna ain ama pass tawraga sinmi singda sathok chasin bhara mateng pangnaba employee singda khanghanki mamai thangda bharagi mamal boycott tawdringai mamangda chatnaramba mamanda hanthaki September 1958 ta case ki thabak ingkhang ayamba matam sangna yeithokhtuna thamki mara leire haiduna phajilluba kangbuna yamna khoirang khoisauna na yumda halakki makhoina thunglabaga Johannesburg saharda hatna sunabagi irang thoktuna African macha nifu dagi hena hatkhre atai kaya amana sathina asokapan nangbagi pau sandokhi tawdok aduna hana saugattuna hannarakpa kambuda mathau hapki sarkar da tawdok tugi marida inquiry ama taunanaba wakatlubada kanakhide city council na thigatpagi thabak changsalubada phanglakhiba maruoiba maram singde jat kusu khaibagi chatnabi magi jati sing kanglub leihanba thabak suba labor puthok pusin tawbagi thausil laira tahanba sinmi singda mahi masing amadi sinphamga mari leinaba training pidaba pothanaba matam pidaba African singna train da sathok sasin tawbada yamna nungai handaba asina singbani athuba matamda miyamna bantu authority singa mayok nakhi pass law na maram oiduna awaba nanglaba miyamna Transvaal da hingsa gi thodok kaya mafam ayambada thokhankhre madugi paukhum oina sarkarna khulai paiba mayam ama khongangi lamsingda saithoktuna thamkhre Mandela amasung Tambu anidi case saraba kangbubu kannanaba hotnabada mathau yamna chilli irang thokliba mafam singda makoi ani chatlaga yengba ngamhankhidre athingba hukum thamkhre yamna wana honaduna makoi ani law practice tawbudi lepte chayolgi aroiba numit khuding
Orlando-da legal clinic hangduna miyamda case ka mari leinaba wari watai sanabagi khutong chaba pirame. Miyamgi hausu kangkhalakpa misi mina mipa mipunsu hengalakpa maisa langnaraba matam masida Nelson Mandela saksuda lam yauna changkholabi kanagumbi amabu khoidaroi nongma Johannesburg acha thak yonba dukan amada chanaba pot chai khara leiringaida Oliver Tambusu magi naha oiribi nas magal hongadaba kuidrabi Adelaide Sukuduga loinana changlakhi makhoiga lakminakhibani Winnie Nomjamu Baragwanwat Africa Hospital ki ahanba kuchumuba medical social worker oina thabak hapkhraba Nelson ga khungang amata dagini numittuda sakhangnaki Oliver Tambugi matengna Nelson Mandela ga magi tungi punsida awa ana kaya saruk yaminagadabi akhangkanbi saghenbi ama ahanba unakhiba numit kharani gi matungda nongma Mandela na telephone da Winnie bu chaklen ama chaminna ba baton tawki itha thajadana wahidu tabada chahi kungi lam yauna tanobi maithongda langtak nabagi sakpham takhe mahaki wahi amana mi lishing bu lishing amata da purakhiba mithoi rabalu chingba amana nungsi birakpa wahi dagi nanthok pangam khide yaningba phongdokhre nongmaijing numinne numittugi oina miyam unaraga case ki hiram kayamu khanabagi program sing loinamak kakthalaga mahausaga manadaba punsi ichel amada tautarake Bharat machana asil arang oiraga phamba hotel amani hing maru marang morok na singba thakpa asaba ensang sabagi sakphamdu Mandela na yangningki madugidamakta thawoina sinkhibani hotel duda chaklen charingai manungda Nelson magi mateng amadi pautak loba lakpa mi singdagi nanthokpa ngamkhide magi thengnariba samasya singa mari lainana magi laijaba gyan pinaba honakhi khara free oigadra hairaga hena chinbagum thokre kuithadre Winnie ga loinana sahargi matai ahang balam hangda koithorakle khongna ngai hak chaminei pukning huraba asikpa drisha amada ani gi thamoida ningsing halakhi naha oiringai punsi khungangi trans ki reserve mataida hang batia asang balobuk tamna u khriba sanjabung sing khenaba amamuk leitre khonjel thokna wari sadrabasu thamoi gi oiba wadi amatta oikhre masagi sahi mapanda apokpi kainakhi angang oina imung manunggi potlum pu batakhi mawpa manaw nupi sing section na senakhi boarding school gi damak yum thadok trifau awa kongai nangjarak lebini haiduna mingthon ki akhang kanbi awa ana ki dabi nomjemo haina apok pagiming Columbus Mediki Jala kawi school amagi principal ne makhoi ani gi thungda oirakhiba punsi chumna loina tinabagi matam gi oiba amani haina lawba yade maramdi makhoi kham thengna tinaraba thadoknaba ngamlaroidaba marup oibagi kisina chetna punkrabani kariguma matamda Nelson na mamanaba sing thaduna Winnie bu hospital dagi lawhalloi maga loinana sahargi mataida puduna chatli marakta macha singa su na hali Winnie na macha nipa thembi bu yamna nungsina loinei khara kuirabagi tungda ANC gi meeting na singbada yawhalle awang batha ki mara leire haiba kangbu kannanaba phan khomjinbada mateng pangnaba wari sanai khoida jaraba mahaki nungsi wahina lumhallaba Winnie angakpa ama oikhre taseng namak Nelson gi nungsi bandi oikhre Elvin amasung Nelson kainare haibadusu nongma Nelson na Winnie da luhongbagi karamba fizol pambage hanglakhiba adutada khangmangamki Winnie gi mapana makhoini luhongnabagi haina singnabagi wafam tabada yamna chauthokjarame maramdi Nelson ichamchama misak nate yamna maruiba miyamna ikai khumnaba misakne adumnadi oiraga mahakna yamna nungnangjakhiba wafam kharadi leikidaba natte African samasta kanagumba amagi nupi kaina halaga luhongba haibasi yamna fana ngangnade anisubada Nelson Mandela thembu sagai gi ningthau mari matane magumba daita leiba misak amana asigumba chanabi ama hudokpasi tungda khudam amu oina lehoragani asumna miyamna fajadana ngangnarakpa khuding Winnie na mayong yaba ngamgadra ahum subada Nelson di macha ahum leirabani makhoi mamaga leiminarabasu
nong padokti mama poktabigi manakta lakani naha oiribi winina karamna loinagani adugi sumathakta Nelson Mandela state ki mayokta irang kaya hohan bagi maralda yamna sathina dandi phangba yaba maral siriba misakni ana haiduna su wini punsida amadi Nelson da thajaba thamki mahakna uki madudi Nelson na mabu yamna nungsi amasung mangonda losing thauna amasung akhang kanbagi tangai phadaba tattana ningsinghanki winina yamna gyan tana khangki madudi karigumba achauba maram amagi damak changkhrabadi lanai punsigi oiba wafamga mari leina hanba mathau tade maramdi Nelson gi punsi miyam gi damak lanthengna kathokhrabani madudagi khak sena khainaba yararoi sok lising amaga samapan yangkai nipan gi jun thada wini gi yum pondolenda makhoi ani luhongbagi chatna thauram pangthokre Johannesburg tagi hendok pa yaroi haina Nelson gi mathakta thamlamba athingba ain adu numit kharani komthokki luhongbaduda tin kiba mioi singi manungda ANC gi lusingbi Lilian ngoi yauki Columbus na masanupi da losing oinaba wahi khara haibada asumna panki nahakna matam chuppada ningsinggadabani madudi Nelson bu luhongbada nang achauba lanjang amagi mapu oirabani mahakpu nangna aigi iyanipa oina purakpadagi lamdam asisu African National Congress ka sakhang nahale haunabi matung ina hairabadi luhongbadu nipa nupi animaki yumda pangthokadabani adubu matam leikidabana kunuda chatuna Nelson gi yumda pangthokpa ngamkide thaina degi chatnarakpa niyom gi matungina makhoi ani asi luhongbagi thoram mapung phadri adugumba mapung phawa thodok adugidamak winina luhongbagi marriage cake saruk khara thamjanki Johannesburg ta halakle Orlando gi apikpa yum madu khara semdok semjin tawduna ka ani hapchalle ka manungda machu sangjinduna style khara uhalle Mandela gi lairik singdi police na hanna landabada masing sum hantarakpagi mawongda lei August ama lising amaga chamapan yangkai nipanda awang bathaki maral siraba kangbugi mathakta case adu proteria da khanaba hauki masa kannanaba thangatkiba dabi sing mapung phana mai pak pangam kide lutuli tambuna luchingduna mioi yangkai mapan gi mathakta charge tawasing do lauthokre Mandela amasung sisuluna luchingba mi maudra mathoidi hojik niyom amagi makhada sathina mara leire haiki masi separation of communism act ki makhadani matam aswaidedi Winnie Mandela ANC gi women league te yauksinkhre kha Africa da leiba tongan bajati gi nupi sing yauba Federation of South African Women Sangsthan gi executive committee member su oiki Albertina na sisluga loinana pass logi chanabibu maruina nupi sing da chanahanbadu yaningdaba utuna sabha jatra chatpa yauki police ki mi lokhatnaba gari machada makhoibu kakhathalaga puki amasung tha amagidamak jail thamki ahanba jail changkhiba thodokni phak machet amada leimaida namthiraba kambal amaga ona thoina khangki matamdu wini mirolabi nupi ama oire mahakna khanki jail da mara leiba mi amagi dandi phangkhrabanina magi hospital da thabak tawbagi khudong chabado mangkhragani Walter Sisulu magi nupi amasung Lilian ngawina waini gi thauna hankidanabagi damak pukning thogatki kha Africa sarkar na paikhalakpa thabak thoram kaya mukta imung ani sigi mot khenabadagi matam kharadi wini mapamdagi lapthokna leiba takhi wafamdi Bantustan bu yaningdaba luchingba Nelson Mandela gi da aron mawatane wini gi mapadi sarkar gi michangda leirami Kanglup masien khanabadagi phibam phachalaktaduna mamaidadi civil war macha ama thokpa yabagi akiba leikhi miyamna magi mayokta leire khangla phawbada magi wakhal hongba leikhide mamai thangda wini na haiki masi yamna nungaitaba thodok amane ai rajniti gi matangda ipaga khak mai osinaduna wari sanade phibam masida ai thamoi sokhanki amaromda Mandela gi mari mata oiba Chief Kaiser Matanjima kha Africa sarkar na trans ki Bantustan sasan taunaba phamthon kahanki waini gi mapasu lau singu amadi lam gi mantri oiki sathina yanadabadagi sauman khiduna mapa amadi masanupi ani gi mari amukka hena lathoknaki
Mandela Bantustan Chanabi Sibu Rajniti gi Launam Langthak amasung Arthaniti Midyeng dasu oithok pa yaroidaba amani haina section thorang phongdokki maramdi thausil asigi makhada miyambu dandi oina mafam amadagi mafam amada thangdorakani maruoina sahargi lamdagi miyam ama tanthok Bantu area da pusalakani hanana mi krik krik inaduna leiraba mafam singda Zat kusu khaiba sasan yadaba miyam gi mathakta Bantu authority haiba sasan amuk pusilakpa haibasi hingsa thohanabagi machak oya haibadu haukiba chip kayana su haikrabani Bantustan gi thaurangna miyam gi apamba kholau tabi bagi mahutta masina Africa miyambu namthanabagi khulai amani haibasini sok lising amaga chamapan yangkhai mapan gi manungda ANC gi organization da tokhaina tarak pamawong amalaki Athingba hukumna sohallaba amadi sangstan gi maroiba lusing basing ayamba sathok chasin ngamhandaba amadi case ta laikhibana transbahal ANC supreme pamba mioi kharagi khutta taaki makoina khana chainaba hauki amasung tokhai taba kangbu ama semduna makoi masabu Africanist haina kaujaduna Congress Alliance pusars tauki makoina SARS tawada maroina pankiba wafamdi Angauba Communist amasung Bharat Masa Singna Sangstan asi makoi ideology sandokna bahonai haibasini Lituli amasung tambuna themjinna bahonai mai pakide Robert Sobuke gilusing makhada Pan Africanist kauba ama semki Robert Sobuke Fort Hare Youth League ki member ni mi khonbagi sakti yamna leiba pukchel sengba budhi leiba amasung yamna ikai khumnaraba White Waterlands University gi lecturer ni party sigi slogan di All African People's Conference Pham kibada yanakiba sok lising amaga chamapan humpu humdoida ning tamba haibasini Mandela na khanki zatiyawat oiba naitom chachaba haibasi naihaki oina miyamgi pukning chingsan bading amgani maramdi asigumba changyengsi mahak sisulu amade atai lusing basinga loinana lising amaga chamapan nifugi matung taba chahi singda parikya tawduna yengkhrabani Africanist movement na African nataba singda nungsidaba midyeng thamnaba sarau sinbadi ngamgani adubu ANC gi maruoiba thabakti sangsalakliba ningtam andolon gi manung hakchinba wakhlon miyamda education piduna asengba mangal phangannaba hotnabana oigedabani ANC gi policy di zat kusu khaiba thausil gi mayoktani angauba natraga amuba haina matamduda African ayamba communism hairaga Karigumba khudong thiba khara thohannaba sinba kangbu amagi niti niyom oina launarami communist singda chingnana yenglame asumna thajahanbagi marudi sarkarna karigumba irang amabu thoklaba natraga hana sunaba natraga sarkar gi thausinbu yaningdaba utpa khudingmak communism sandokpani natraga communist na thohanbani haiduna aranba prasar ama hektamak sandoi communist haiba level ama hekta napsile ANC bu Communist Party amagum saktak naba hotnaba ubada Nelson yamna nungnangki Treason trial hogalakpa matamda American imperialism gi akanba dhamka ama Africa amasung Asia Mahadesh ki laibak singda piki maruoina nauna ning tamba phangbada ngairiba laibak singda khut thingjinna bahonaki asigumba America gi launam sandokpagi sajat asibu Mandela na ninda tawduna liberation chefong da asumna iki Lebak amagi lau singubagi pothok khanidagi phangba lanthum sakti sizinaduna taktuna pukhiba lamduda leijaram liba miyamgi aningbagi mayokta arthaniti gi phibam ngamba makhai kangkhong chaihalamba rajniti gi adhikar manghanba amasung miyoiba jati kharabu minai gi punsida hinghanba American imperialism gi pandamne asumna mahakna ikhiba warol singsi khomjillaga Pisar gi matamda sakhi oina puthoktuna communism gi propaganda tawbani haina sarkarna khara hena lumba maral sina bo honaki antarjati gi oiba wafamda lebak amagi luchingbana achumba mot ama phongdokpani haibadu achamba praja singnadi bhap tabangam khide United Nations Organization dasu kha Africa gi wafamsi kanna nainarakpa matamne Soviet Union amasung India na mioi babu ot naibagi pen manaidraba kha Africa gi zat kusu khaiba sasan bu yaning daba phongdokki America hanadi kha Africa gi sarkar sogatuna ngangkhrabasu sok lising amaga chamapan yangkhai nipan gi United Nations Organization gi session dadi zat kusu khaiba policy bu athot pa wahaina criticize to bahorakki Britain di khanabada yawkhide ayamba communist lebak singnadi ninda tawbagi wafam sogatki America gi ahongba mot ama lakpasida
खा अफ्रीका सरकार चैथेंग पीखी सोक 1958 ANC की मियाम की थाजबा अमुक हंजिन हनबा ngamki तोखाई ताख्रबा अफ्रीकानिस्ट की महूम थुगाई पतना यामना भाप ताना पुनसिनबगी लंबीदा लाखी लोइनना लुतुली अमदी तंबू अथिंगबा आइनदगी निंग तंबा फंखरे लुतुली लेबाक सिनबा थुंगना कोइना चत्तुना मियाम की मीटिंग पांगथोकपा खोंगचत अमा थौरांग तौखे अहानबा ओइना केप शहरदा जाति खुरिंग याउना मियाम की मीटिंग दा वा ngang सरकार ना महाकु काहेनबा नीति चतपा मी अमदगी हेना साथीना लौखे मरमदी महाक अमूबा लुचिंगबसिंगी मरक्ता अंगौबा कांगबु सुमतना ngang ngamba tomthin nganba thawan michakne mathang ट्रांसपाल खोंसालमदाई मिकुप्ता अथिंगबा अमुक नहौना थमख्रे हंदक्ति मसागी खुंगंगदगी चही मंगा चथोक्तना लैनबा आइन जारी ख्रे ओलिवर तंबू डिप्यूटी जनरल सु मियाम की मीटिंग दा चही मंगा वांगांगबा यादबगी अथिंगबा थमख्रे हाइरिबा अथिंगबसी पान अफ्रीकन कांग्रेस की लुचिंगबसिंगददी चनहनखिरे मखोइदी लेबाक की मफम खुरिंगदा कोइना चटपा अमदी मेंबर खोंगतपगी थबक चथबदा अथिंगबा अमत्ता पिरमदे विनी मंडेला मसानुपी अमा पोखरे जेनानी हाइना मिंगथोनखी मतम असी नेल्सन ट्रिजन ट्रायल कोर्ट कन्ना कारिङैने टेक कायरबा युम्बालने अयुक ngantagi वकिंग चलुरगा ब्रेकफास्ट चाबा लोय फात्रिङैदा प्रोटेरिया ताना असांगबा लंबीदा थौदुना चटखिगनी चही अहुम सुजिलक्ले कोर्ट कारकपा विचार लोइसंग मंत्री ने लाउथोखरे पाउंड मिलियन कया कया संख्रबसु केस ती लेप लेतन चथखिगनी मतम सांगना चंगजसनु मधु खलुबगी करिसु मथौ तादे जनवरी तांग 19 1958 दा केस थेंगनरिबा कांगबुना माय पाकपगी पाउ तारखि मरा लेरे हाइबगी चार्ज ता केस कारिबा मियोय 93 दा सिरिबा मराल सिंग अदु मरम चादे हाइना कक्खि हौगलकपदा मी 153 की मथक्ता चथखिबा केस अदु हौजिक्ति मी 30 खक्तंगाई हौरे मखोय अदुगी मनुंगदा लेलियन ngौई हेलेन जोसेफ वाल्टर सिस्लो अमसुंग नेल्सन मंडेला याउरी तांजा अदुमक्तदा ग्रुप एरियास 1 की मखादा मंडेला तंबू अनीदा मखोयना लो प्रैक्टिस तौबगी ऑफिस अमा जोहान्सबर्ग लेरिबदु थादोक्तुना चटखिनबा याथंग पीखि मंडेला की मफमदा वफमदु सुमनगी लो प्रैक्टिस लेपगी वफम नत्ते चही कया मांगदुना मियाम की सेवादा आइन की मतेंग पीबदु खुदक्ता लेफहन्नबगी वाफमने मदु महाक यानिंगखिदे महाकी ऑफिस अदु एविक्शन तौगनी हाइना किहल्लक्लबसु हुकुमदु माना थौसारमदे अहोइना दुम सिंगनरमे तंजाबु फंगलबदी अहिंग अथेंगबद ओइरबसु मागी पार्टनर दुगा चैवल लोइरकपा खुदिंगदा लो प्रैक्टिस तौबदु हेंगत हन्नबा खनखे